Ngashi numidang wairam phongkiba tongan Manipuri sifhongsingdagi amasum thokiba thawdok wathoksingdagi maru oiba ipausing khonga saraga Manipur top channel ki maikeidagi thamjage ahanboina state sigi wangbada thokpa pawngatang hana myamna thamjage security na terrorist ama hatkre rifle magazine maru fangle Sophia Zilagi Natikpura area security force ka khut thokna bada haksin ma terrorist ama sire mangondagi AK rifle ama magazine amadi nangmai maru kya fangle akakna ba paw ma phangbadigi Srinagar gi Natikpura area da lanmina thibu humbagi thabak sa thabada nakal ani da khut thokna rakpada terrorist adu mafam adu makta sikibani laikhidraba terrorist adu akar basir kawi haba khangkhre amana nanthok tuna sen khre haba paw ma report tawri masum khasa thajrak poina Manipur goba maroi pauk sung pijagi myam loi phokta minasi ariba matam gi oigani singnaba asauba bom ama more da fangle more border town da leidiba subsidiary intelligence bureau SIB complex manungda sakidar gi quarter maning da leiba ok makon gi makhada ariba matam gi oigani haina singnaba asauba bom ama ngarang numidang thengnari hairi bom oigani haina singnaba posak adu lairamba thengnabadagi SIB gi sakidar na more police station na paw piki khudakta more police station gi kangbu laktun yingsin ki loinana mafam aduda mi amata sangan khide more police station makhata na Manipur police ki bomb expert kangbu da paw pikre adubo ngasi numidang wairam phawba bomb expert ki kangbu lakpagi pawdi press na phangba ngam khide haina paw sina phungdorakli atopa paw manamo Lairon sanpham leitabadagi athuan abonmai gi asiba haksang loksindana rims ki mokta lairi laikhidraba athuan abonmai miat ki matana CM ki ba jesina ma ki thawai yaudraba haksang lairol sanpham amadi memorial complex ama sanaba mafam Manipur lengak ta pibina ba haijabada Manipur lengak na pigani haibigi wafam phongdokraba su hauji phawba pidabadagi abonmai ki thawai yaudraba haksang lairol sanpham leitabadagi hauji rims ki moktagi loksindana lairi hairi Panmay abadi abon may miyat ki matang na CM ki ba jesina Manipur lengak ta tan ki ba demand taruk adu lengak na thabak oina pangthokani haibigi thajaba pi ki badagi jesina sangchilamba Khongjang si adu handok ki bani amaramda jesina athuan abon may gi haksang lairol sanabagi damakta Langol Reserve Forest area da lampibi na ba haijaki ba lekre lengak ki maike digi su Langol Reserve Forest area da food kun sangba food kun ngani thoi pak lam ama pina ba thorang tawrure adubo reserve forest area da kariguma makhal amatagi thabak tawba yadaba madi ain go ba thingba leibadagi lampi ba yadaduna leibani hairi henasu pawsina report tawri makhasa tarakpoi na to paw kharana Manipur lengak na thabak tagi potharaba pensioners singi phangpham to senpham pi bangamdana leire Manipur lengak ki karmasari oina thabak tawrambadagi thabak tagi pothabagi matam oiduna suduna Englishing ani ga kungani thoida pension fanglaba miyoi kya gi phangpham tokpa pension gi senpham hauju phawba Manipur lengak na pithoktana leibadagi pensioner kaya yamna sauna awaba mayokna duna leire pausi sina phangba pawgi matung inadi Englishing ani ga kunga mathoida thabak tagi potharaba pensioner singi oina makhoigi phangpham tokpa pension gi senpham sing adu Englishing ani ga kunga mathoigi August tha phawbagi manungda mari lenaba pension sale office ta submit tawduna makhoigi phangpham tokpa pension gi senpham sing mayek sengna khangdokpagi thaba haujik pumroi loire haujik phawbada pensioner singi phangpham tokpa pension gi sen asi pina ba khona bada lupa crore kya sading tawgadori adubo Manipur lengak ki senggaw da se leitabadagi pensioner singi phangpham tokpa senpham asi pidana leibani haiden su paw amaramdana pali Amaramdana lupa crore amagi sanaga konana miyoi ama AR na fare IGAR South ki miyeng makhada more da leiba Assam Rifles Battalion gi kangbu na miyoi ama sana kg mangaga point humfugo humdoi ga konana fare fagalaba sana asigi value asi lupa crore amagi mathak oigani so hari sanaga konana faraba miyoi sina yamna singnaningai oiba mawongda auto rickshaw ama da sana singadu haplaga puduna lakpani AR gi kangbuna sek topa matamda sana sing adu auto rickshaw adu da lotuna puramba thenakhi phagalaba miyoi amadi sana sing adu ga loinana Department of Revenue Intelligence more da Khusinakhre haina supali atopa pawamana handaki assembly mikhal da NPP na absolute majority fangduna Manipur da NPP gi oiba anauba lenga ama laklagani Deputy Minister
Mathang say English sing and Kungani Twiki Angan Basruta Pangtokani Haina Panariba Manipurgi Assembly election Sida National People Party NPP na Manipurgi Kendra Nipuda Mirep Tadoktuna Mikhal Thenagani Amasu Mikhal Sida NPP na absolute majority Fangdura Manipura NPP Yoeba Anova Lenga Amasuk Soy Soydana Laglagani NPP na Lambi Thom Sengatpa Apaba Education Lehenba Apaba Ana Laying Sang Lehenbada Pandam Tamduna Mikhal Thenagani Haina Deputy Minister Waizoy Kumana Fondokre Wapamasi Ngaranung Til Hairok Part 1 Umang Laikona Pangtokiba Hairok Assembly Constituency da NPP gi intending candidate oina Putholiba and detain Singhabu Okpagi Thoram Atoiba Mitungnen gi Warol Pira Fondokibani Deputy CM na makata na Fondokibadi Village ama society ama sakotpagi thakta pukhatke hairabadi NPP gi pandam asi mathuktai thabak tawgani haiduna miyamna panghaida haibaduna te maru ebadi thabak oina pangthokpa duni party khudimak miyam gi thabak tawgani haiba ngaktani adubu thabak oina di pangthokpa ngamde NPP na tawgani haidokhiba thabak khudimak ngamna bohonagani Education sector da miyeng thamduna afaba maikei da purakna bohonagani haujiksu national education policy haiduna lagliba sisu thabak to onthokpa phawba ngamdri haikenasu pawsna pali mahakna hai NPP su national party amani lakadoribe 2022 gi mikhal asida thengnagadoriba si BJP ga congress ka oina miyamna unai NPPSC miyamna masing thanade NPP gi oinadi masina su hena fai BJP amadi Congress phuna ringai launa ringai manungde NPP gi mai pakna kaga da candidate khandopa loire NPP gi di anoba ngaktane hauju phawbada soidana kaba yaba NPP gi candidate nipu di sure masigi manungda airo kendra gi NPP candidate and detain su amani Maduna English sing aniga kungani thuigi angan basarukta pangthoka doriba taragani thoi suba Manipur legislative ki mikhalda ANPP in absolute majority fangduna Manipur ANPP gi oiba anauba lenga ama laklagani haikena su pausna palli amaromdana Congress tagi BJP te yaukre Indian National Congress INC youth ki media panelist oina thaupuramba menglamba Suresh Kumar Singha Congress Thadokuna ngasi BJP de yaukre Suresh na BJP de yorakpada BJP Manipur Pradesh ki President S Sarda Devi nama ki kada Suresh pu BJP gi thambal yekpa lengyan phi yan biduna BJYM gi leader sing yauna harautyam okre heba pawmus phongli atopa paw khra namo PM na nupi sing masa mau fana thamnaba Ujala scheme Haudokhi Hero Kendra Sakthong Gas Sizinaba Kendra ama ohenanaba honaminasi Radeshyam Hero Kendra gi MLA Dr. Thoksam Radeshyam gi miyeng makhara ngasi Hero Municipal Council gi Ward number 1 gi area da laiba imungkun gi marida Ujwala scheme gi makhara sakthonaba gas sing MLA na hakthengna beneficiary sing li yen thokre ngasi Hero Part Tu Thoksum Laikai de Labor MLA Radeshyam gi yumna pangthokpa sakthong gas sing yendokpagi asamba thoramadu de MLA na Hairo Kendra gi manungda laidiba yumthong khutimak sakthong gas sizinanaba Kendra ama ohenanaba khotna minasi haina miyamda appeal tokhi MLA na makhatana hai Hairo Kendra si sakthongnanabagi damak sing sizinadaba maikhu siendaba Kendra smokeless Kendra ama oinaba pandam thamli pandam asigi makhada India gi Prime Minister Narendra Modi na haudokhiba Ujwala scheme gi makhada ngasi su sakthong gas ngasi yumthong kungamari da yenthokpani makhata nasu yenthokigani Kendra asigi oina sada maudra romdi Ujwala scheme gi makhada yumthong khuding da gas connection pikre haba pawmusu phongli amaromdana yaithibi lokol gi lofom lawmi da sinau lengakna lofom kallu haumi YTB local the sports university sanana bagi government election kiba lamsing sport university sadrabanina lomi sing the lofom adu sinafam thoi YTB local gi lomi sing na mafam sida sports university sagani habagi damak lamsing gi puksak puthokpham oiriba lofom government sinakibani adubu ngasidi sport university si Imphal West ki manung sanba Kautrukta Sanabagi Tabak Pakatre, Machina Maramoiduna, YTB local gi Lomi Kayana Manipur government at Lofomasi Sinabiu Haiduna, Taknaduna Laki Benedu Bumio Krana, Lofomasida Mega Food Park Sanaba, Honarakwa City Lomi Singi Mayoktani, Manipur government di Manipur Conservation of Paddy Land and Wetland Act 2014 CM Duna Labu Kanana Minister and Biren gi Miyeng Makhada Akanba Tabak Lokhatpa Miyamna Uri.
Masida kanagumba kharana thawoina labuk manghananabagi thabak satharakpasida Chief Minister gi miyeng sangpham tu I haina Federation of Haumi gi Publicity Secretary Dr. Laisema Mangang Sirol amana so haidi Atopa pau kharana mo BJP lenga asi lairaba lomi singbu otpa lenga ni haina Khongjang Changsinkhare police ka Muknakhre BJP lenga asi lairaba lomi singbu otpa lenga ni haina ngasi Communist Party of India CPI Manipur State Council na Khongjang Changsinkhare police ka Muknakhre Thasi ge humda Uttar Pradesh ki Lakhimpur Kheri da lomi singna Khongjang satharingai da Union Minister of State for Home Affairs Ajay Kumar Mishra gi masanupa Asis Mishra yauna maki khongbu singna Khongjang loi singbu gari na thomduna lomi kya hatke basi CPI na akan mamong na kandem tobuga loinana thawong sigi mayokta ngasi irabot bawon na wakat mifam satakre CPI gi thawmi singna wakat mifam pham laba matung irabot bawon gi akoi bada rally ama satnabo khonarapadigi masing yamlaba security personnel sing thomjilaktuna rally adu thingnabo khonaki madudagi ngahak muknaraba matung rally adu salankhide amaromdana Ronel na nupibu sananing mamong da sanaba yaroi Radha Pyari Sri Balaji Enterprises koba nagamapal kangzabilerekta leiba JCB gi dealer Ronel Namram na haukiba thatara ma ki loinabibu hundoktuna thamlaba matungda nupi asida khaina ba khangalakhiba maram sade athuba matamna ma ki loinabibu laushin gadabani haina Environment Economic Management Association gi Secretary S Radha Pyari na phongdokre wafam asi Manipur Press Club ta pangthokpa pawmi singa unaba mada phongdokhibani thaudoktu ga mari lainana Ronel gi loinabi Nancy Posangbamna haikibada maki mapuroibaga maka hokiba English singani tara gi December 9 da luhongki imung manungi ahalaman singnam hakpu lairei haiduna pamdabadagi tanthokna pakana honaki masidagi maki mapuroibaga loinana Sri Balaji company gi makhada marup kya tawduna asoba senpham business asida thadaki Mahana Sijina Kibadigi CLC Putraglaba Matam the Mana Ot Naibadigi Hokiba English singing a kundagi Zanawari digi Mapu Raven Masano Piga Lunana Koiru Shihana Puraga Hotel Amada Tamlambadigi Nasi Pawa Hanjina Yang Lakidre Magna Wakal Nuirakta Badigi Wantaduna Lambi Lamakna Rabamatam the Environment and Economics Management Association Gi Kangbuna Makpukan Biduna Nasi Pawa Tamlapane Punamaxi Kautolaga Magna Kainanaba court se Tarakiba Yaning de Suhaki Loshilako and Atopa Paukranamo BJP gi National President JP Nada Tunglare India da Ahomba Kya Purakle JP Nada India BJP Lenga Klakpadigi Soka Thorangi Lamda Ahomba Kya Purapangamle Haina BJP National President JP Nada na Fondokre Ngasi Nominini gi Concert of Manipur Tunglakiba BJP gi National President JP Nandana Mipam Mapu Oiduna Ulaugi Sai Ground Pangtoko Miam gi Mipam da Magna Wapamasi Fondokibane Mana Makatara duna BJP Lengak Perakpadagi Anova Potlam Sing Putoktuna Sokot Lambi the Mangzil Tabat Leva Ama Oibangamle Peace Laitrabadi Lebadu Sokot Tarangi Lamda Mai Unsin Mangamloy BJP da Bot Pibadagi Leva Asi Santi Oina Lebangamlibane Manipurasi Gateway of East India Haraga Kangnai India gi ahanba Prime Minister Jawaharlal Nehru na Land of Jewel haina sukming tholamki masidanatana Netaji Subhash Chandra Bose na Azad Hind Force INA gi firal ahanba oina Manipur singkatki BJP na telaba matam asida miyoi lakh kayada Ujawala scheme gi makhada lemna gas connection phanganba Ayushman Bharat ki makhada miyoi kya layeng na lupa lakh mga fongali masidanatana ising may amari tongan scheme sing semduna miyam gi nungai na ba BJP na khona duna laidi Manipur si atopa country singa fauna na bagidamakta center oina highway taraga tarukta asobo sinpam thadaduna kana semgatpa hauri masi loirabadi North East India amadi Manipur si trade ki lambida asoba mafam ama soidan oiraglagani haina supali Pau Silusila Point Manipur gi ngasi gi COVID-19 update mayam na thamjaramge hauki bapung kun ga mari sida state asida apun boina miyoi lising ani ga sani ga kun ga mapan COVID test tauki miyoi sam ga ni fugut tare na COVID-19 positive oiba thengna ki eduga miyoi amata laikhidre eduga ngasi gi positivity rate sina 6.6% laidi ngasi COVID-19 na positive oiba thengna rakhraba miyoi singsi Bisnupuri gi mangani Sandel gi mangani Susampuri gi ahumni Impal East gi kuntra ga ni thoi Impal West gi humdra ga mapan Kaksing digi ani Kamjong digi ani Kangpokpi digi ama Senapati digi ani
ꯊꯧꯕꯥꯜꯗꯒꯤ ꯃꯥꯄꯟ ꯎꯈ꯭ꯔꯨꯜꯗꯒꯤ ꯇꯔꯨꯛꯅꯤ ꯄꯨꯟꯅ ꯃꯤꯑꯣꯏ 193 ꯅꯧꯅ COVID-19 ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯂꯦꯞꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ